यूट्यूब चैनल लेबिरो इचनाव मैम पो वेलकम तौजरी इचनाव मैम ngahang support tawbiro anuba ichnaw sing lawbi matagadi like share subscribe tawbiu मैम ngahang support tawbiyo net se jagadawdi mali du haiba ngamde ichnaw मैम chai sing janarbro मैम chai sing janarbro ichnaw मैम मैम ngahang support tawbiro handak net jam nungaite ichnaw मैम aduna video thangatare mình hơi đẹp chăng po good night hai ha welcome good night hai này là welcome hai ha lại tôi xong video kari nyang chage net nungaite ichnaw मैम net se uru lena agotola jauhre मैम net nungaite ko ichnaw मैम Revita changame anamika changame loina bai oikre net jadamni ko anamika kai lamgino Dhamanagar gira
नेट भला नाय ꯃꯌꯥꯝ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠꯁꯤꯅ ꯀꯣꯃꯦꯟꯁꯨ ꯎꯗꯦ ꯔꯦꯕꯤꯇꯥꯅ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯔꯦꯕꯤꯇꯥꯅ ꯖꯣꯏ ꯍꯥꯏꯔꯦ ꯑꯅꯥꯃꯤꯀꯥ ꯂꯥꯛꯑꯝꯕꯅꯤ ꯑꯅꯥꯃꯤꯀꯥ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯔꯦꯕꯤꯇꯥ ꯁꯤꯡꯍꯅ ꯖꯩ ꯍꯥꯏ ꯑꯅꯥꯃꯤꯀꯥ ꯂꯥꯛꯑꯝꯕꯅꯤ ꯊꯣꯛꯈꯔꯦ ꯔꯦꯕꯤꯇꯥꯅ ꯁꯨꯝ ꯖꯣꯏ ꯇꯧ ꯂꯩꯔꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦꯁꯨ ꯈꯨꯝꯗꯦ ꯚꯛꯇꯤ ꯃꯔꯖꯗ ꯐꯔꯦ ꯀꯅꯥ ꯍꯪꯗꯣꯔꯤꯃꯣ ꯋꯥꯁꯨ ꯉꯥꯡꯉꯛꯎ ꯇꯧꯔꯛꯎ ꯀꯅꯥꯅꯣ ꯍꯥꯏ ꯖꯣꯏꯟ ꯇꯧꯔꯛꯑꯣ ꯀꯅꯥꯅꯣ ꯁꯤꯕꯣ ꯁꯪꯌꯨꯛꯇ ꯁꯔꯃꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯨꯏꯔꯦꯗ ꯁꯔꯃ ꯎꯗꯕ ꯋꯦꯜꯀꯝ 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 ꯖꯣꯏꯟ ꯇꯧꯔꯛꯎ ꯀꯅꯥꯅꯣ ꯍꯥꯏꯌꯦ ꯀꯅꯥꯗ ꯍꯪꯉꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯔꯦꯕꯤꯇꯥꯒꯤꯁꯦ ꯊꯦꯡꯀ꯭ꯌꯨ ꯁꯔꯃ ꯀꯃꯥꯏ ꯇꯧꯔꯤ ꯅꯥ ꯌꯦꯛ ꯇꯧꯗ꯭ꯔꯣ ꯁꯔꯃ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯈꯨꯝꯕꯤꯌꯨꯔꯣ ꯔꯦꯕꯤꯇꯥꯅ ꯇꯒꯠ ꯇꯧꯔꯛꯑꯦ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯁꯔꯃ ꯎꯗꯕꯁꯦ ꯄꯥꯟ ꯃꯤꯗꯤ ꯑꯍꯨꯝ ꯃꯔꯤ ꯁꯨꯔꯦ ꯑꯗꯨꯕꯨ ꯈꯨꯕꯤꯗꯤ ꯑꯃꯈꯛꯇ ꯂꯩ ꯃꯦꯁꯦꯁ ꯗꯤꯂꯤꯠ ꯇꯧꯕꯤꯅꯨ ꯃꯦꯁꯦꯁ ꯗꯤꯂꯤꯠ ꯇꯧꯕꯤꯅꯨ ꯁꯔꯃ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕꯅꯤ ꯑꯝꯇ ꯈꯨꯝꯃꯛꯑꯣ ꯀꯩꯅꯣ ꯊꯕꯛ ꯀꯟꯕ꯭ꯔꯣ ꯀꯨꯏꯔꯦ ꯅꯕꯥꯎ ꯅꯈꯣꯟ ꯇꯥꯗꯕ ꯅꯦꯠꯁꯦ ꯌꯥꯔꯨꯗ꯭ꯔꯦꯕꯀꯣ ꯑꯣꯖꯥ ꯁꯣꯌꯥꯕꯤꯟ ꯊꯣꯡꯉꯤ ꯏꯁ ꯍꯥꯎꯕꯅꯤ ꯁꯣꯌꯥꯕꯤꯟ ꯔꯦꯕꯤꯇꯥ ꯕꯥꯏ ꯀꯅꯥꯝꯇ ꯖꯣꯏꯟ ꯇꯧꯕꯤꯗꯦ ꯂꯣꯏꯔꯦꯍꯦ ꯆꯪꯉꯛꯄꯒ ꯖꯣꯏꯟ ꯍꯥꯏꯅꯕꯨ ꯑꯦꯗꯚꯥꯟꯁ ꯍꯥꯏꯅ ꯊꯝꯃꯦ ꯖꯣꯏꯟ ꯇꯧꯗ꯭ꯔꯗꯤ ꯕꯥꯏ ꯑꯣꯏꯅꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯩ ꯚꯥꯞ ꯃꯦꯟ ꯇꯥꯗ꯭ꯔꯦ
ꯚꯥꯏ ꯑꯣꯏꯗꯗꯤ ꯀꯩꯗꯧꯅꯤ ꯑꯣꯀꯦ ꯄꯣꯊꯥꯕꯤꯔꯣ ꯆꯪꯕꯤꯔꯝꯕꯩꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯔꯦꯕꯤꯇꯥꯕꯨ ꯃꯌꯥꯝ ꯗꯤꯋꯥꯂꯤꯒꯤ ꯕꯝꯒ ꯂꯩꯅꯔꯕꯣ ꯋꯥꯉꯥꯡ ꯀꯥꯈ꯭ꯔꯦ ꯋꯥꯉꯥꯡ ꯀꯥꯈ꯭ꯔꯦ ꯅꯪꯗꯤ ꯆꯥꯛ ꯆꯥꯕ ꯍꯪꯉꯁꯨ ꯈꯨꯝꯗꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯪꯉꯁꯨ ꯈꯨꯝꯗꯦ ꯖꯣꯏꯟ ꯖꯣꯏꯟ ꯍꯥꯏꯅ ꯂꯩꯔꯦ ꯖꯣꯏꯟ ꯇꯧꯕꯗ ꯌꯥꯝ ꯄꯥꯝꯃꯨꯅꯨ ꯖꯣꯏꯟ ꯇꯧꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯇꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥ ꯃꯌꯥꯝ ꯗꯤꯋꯥꯂꯤꯒꯤ ꯕꯝꯒ ꯂꯩꯅꯔꯕ꯭ꯔꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯆꯩꯒ ꯂꯩꯅꯔꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯣꯖꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯁꯜꯃꯥ ꯑꯩ ꯆꯥꯛ ꯇꯣꯛꯑꯒꯅꯤ ꯆꯥꯛ ꯆꯥ ꯆꯥꯅ ꯑꯦꯜ ꯕꯤ ꯊꯥꯔꯝꯃꯦꯕꯀꯣ ꯅꯦꯠ ꯌꯥꯗꯅ ꯇꯣꯛꯄꯅꯤ ꯀꯥꯞꯄꯒꯤ ꯊꯥꯒꯠꯆꯔꯤ ꯅꯊꯧ ꯂꯣꯏꯔꯒ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯍꯥꯏꯌꯣ ꯃꯤꯅ ꯍꯪꯕꯗꯤ ꯈꯨꯝꯗꯦ ꯅꯪꯒꯤ ꯊꯣꯛꯄ ꯁꯨꯝ ꯉꯥꯡ ꯂꯩ ꯑꯗꯨꯒꯗꯤ ꯍꯥꯏꯔꯦꯗꯅ ꯑꯩꯁꯨ ꯀꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯀꯥꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯅꯊꯧ ꯂꯣꯏꯔꯒ ꯃꯤ ꯃꯁꯛ ꯈꯪꯕꯤꯗꯦ ꯑꯩꯁꯦ ꯃꯤ ꯃꯁꯛ ꯈꯪꯃꯟꯗꯅꯅꯦ ꯃꯤꯅ ꯁꯤꯒ ꯀꯥꯔꯝꯃꯤ ꯑꯩꯁꯦ ꯃꯪꯒꯣꯜꯁꯦ ꯑꯩꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯁꯦ ꯀꯥꯔꯝꯃꯤ ꯈꯪꯕ ꯋꯥꯉꯥꯡ ꯀꯥꯈ꯭ꯔꯦ ꯁꯔꯃ ꯑꯩ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯑꯦꯜ ꯕꯤ ꯊꯥꯕꯅꯦꯕꯀꯣ ꯑꯗꯣ ꯅꯦꯠ ꯌꯥꯗꯗꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯀꯩꯑꯕ ꯑꯔꯣꯏꯕꯁꯨ ꯑꯍꯥꯟꯕꯁꯨ ꯀꯔꯤ ꯍꯥꯏꯅꯣ ꯁꯛꯀꯥꯛ ꯖꯣꯏꯟ ꯃꯤ ꯍꯥꯏ ꯑꯩ ꯖꯣꯏꯟ ꯇꯧꯕꯒ ꯍꯩꯇꯦꯀꯣ ꯖꯣꯏꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯦꯕꯤꯀꯣꯜꯅ ꯅꯞꯄꯤꯔꯥ ꯐꯦꯕꯤꯀꯣꯜꯅ ꯐꯦꯕꯤꯀ꯭ꯋꯤꯛꯅ ꯏꯁꯩ ꯁꯛꯏ ꯃꯌꯥꯝ ꯀꯨꯝꯁꯤꯒꯤ ꯏꯪꯊꯝꯊꯥ ꯑꯁꯤꯕꯨ ꯁꯨꯝ ꯂꯣꯏꯈꯤꯗꯧꯔꯕ ꯀꯔꯤꯅꯣ ꯍꯧꯖꯤꯛꯁꯨ ꯐꯦꯟ ꯑꯗꯨꯝ ꯊꯥ ꯂꯩꯔꯦ ꯃꯤꯗꯤ ꯃꯔꯤ ꯆꯪꯉꯝꯃꯤ ꯈꯨꯕꯤ ꯑꯅꯤꯈꯛ ꯂꯩ ꯖꯣꯏꯟ ꯍꯩꯇ꯭ꯔꯗꯤ ꯀꯣꯃꯦꯟꯁꯨ ꯍꯩꯇꯦ ꯈꯪꯉꯤ ꯈꯣꯟꯗꯥꯁꯦ ꯃꯥꯜꯂꯤꯀꯣ ꯍꯥꯏ ꯎꯝ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯅꯧꯅ ꯆꯦꯟꯅꯦꯜ ꯄꯥꯏꯔꯤꯉꯩꯗ ꯂꯥꯏꯚ ꯊꯥꯕꯗ ꯀꯔꯤ ꯍꯥꯏ ꯄꯤꯡ ꯄꯤꯌꯨ ꯄꯤꯡ ꯄꯤꯌꯨ
ब्लू पियू है पिसंबदगी ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤ ꯀꯌꯥ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯗ ꯄꯤꯡꯁꯨ ꯊꯤꯟꯗ꯭ꯔꯦ ꯕ꯭ꯂꯨꯁꯨ ꯕ꯭ꯂꯦꯛ ꯑꯣꯜꯍꯟꯗ꯭ꯔꯦ ꯑꯗꯨꯅ ꯖꯣꯏꯟꯒꯥꯏ ꯇꯧꯖꯗ꯭ꯔꯦ ꯅꯨꯡꯁꯤꯕꯤꯅ ꯀꯅꯥꯒꯨꯝꯕꯅ ꯈꯨꯕꯤꯒ ꯇꯛ ꯄꯤꯕꯤꯔꯛꯄ ꯇꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯃꯗꯨꯅ ꯁꯨꯝ ꯄꯦꯟꯖꯔꯦ ꯉꯝꯃꯤ ꯃꯈꯩ ꯑꯩꯅ ꯈꯪꯖꯕ ꯑꯩꯒꯤ ꯂꯩꯖꯕ ꯇꯦꯂꯦꯟꯗꯒꯤ ꯃꯤꯌꯥꯝꯅ ꯈꯔ ꯉꯝꯃꯤ ꯃꯈꯩ ꯈꯔ ꯁꯤꯌꯥꯔ ꯇꯧꯔꯝꯕ ꯊꯝꯃꯣ ꯄꯤꯟꯒ ꯑꯗꯨꯗꯤ ꯅꯪꯅ ꯍꯦꯜꯂꯦ ꯆꯠꯄ ꯃꯈꯜ ꯊꯝꯃꯣꯏꯅꯤ ꯚꯥꯂꯣ ꯅꯨꯡꯉꯥꯏꯗꯀꯣ ꯋꯥꯍꯩꯁꯤꯡꯁꯦ ꯁꯝ ꯑꯗꯨ ꯃꯟꯊꯣꯟꯗ ꯅꯩꯔ ꯊꯣꯛꯄ ꯑꯝꯕꯤꯇ꯭ꯔꯅ ꯀꯩꯗꯧꯔꯨꯅꯤ ꯁꯤꯗꯤ ꯐꯖꯈ꯭ꯔꯕ ꯊꯨꯡꯈ꯭ꯔꯕ ꯈꯣꯏꯇꯨꯞꯅꯕ ꯑꯝꯕꯤꯇ꯭ꯔꯅꯤ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯍꯦꯜꯂꯤ ꯀꯥꯏꯅ ꯆꯠꯆꯗꯦꯅꯦ ꯁꯅꯥꯔꯈꯣꯏ ꯈꯪꯉꯕꯣ ꯉꯝꯃꯤ ꯃꯈꯩ ꯑꯩꯒꯤ ꯉꯝꯖꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯝꯕ ꯁꯤ ꯃꯉꯥꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯄꯤꯡ ꯊꯤꯜꯂꯨꯕ ꯕ꯭ꯂꯨ ꯄꯤꯁꯜꯂꯨꯕ ꯌꯣꯏꯇꯨꯞ ꯃꯌꯥꯝ ꯑꯩꯒꯤ ꯌꯥꯝ ꯃꯥꯡꯖꯈ꯭ꯔꯦ ꯈꯪꯉꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯩꯅ ꯍꯦꯜꯂ ꯀꯥꯟ ꯆꯠꯆꯗꯦꯗ ꯁꯅꯥꯈꯣꯏ ꯁꯅꯥꯒ ꯍꯥꯏꯔꯗꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯨ ꯍꯥꯏ ꯍꯣꯏ ꯅꯪꯅ ꯈꯪꯉꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯪꯒꯦ ꯃꯤꯅ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯥꯏꯁꯨ ꯈꯨꯝꯗꯕ ꯋꯥ ꯃꯉꯁꯨ ꯈꯨꯝꯗꯕ ꯃꯥꯀꯤꯗ ꯁꯨꯝ ꯉꯥꯡ ꯂꯩꯕ ꯃꯤꯡꯒꯧ ꯅꯤꯗꯕ ꯙꯨꯠ ꯍꯥꯏ ꯃꯤꯡꯒꯧ ꯅꯥꯏꯗꯕꯗꯨ ꯎꯅꯔꯒ ꯐꯖꯅ ꯀꯧꯅꯕ ꯉꯝꯂꯔꯣꯏꯀꯣ ꯏꯕꯨꯡꯉꯣ ꯍꯣꯏꯅꯦ ꯁꯅꯥ हरि गुरु हरि गुरु सौके हरि गुरु सौके चोरो
हरि गुरु वैष्णव किशोर आनंद मंडल करो आरती हरि गुरु व्यवहार जाऊत्रेदा होसे यो पारो लाइरिक तो मीघे कौरौने तीर्थ कोटि कोइरौना स्मृति सोरना सोरन थमान किन चंदन लेतिंग हरि नाम सुन हरि गुरु वैष्णव की सोरना हरि गुरु वैष्णव की श्री सोरना आरती कसे अठ कोटि कोई गुना वैष्णव की सोरम कोई जरी तीर्थ कोटि कोई गुना वैष्णव की सोरम कोई जरी होस्ना मिंगोंदा चत्रगा कना कौदोरिबा चुमे 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 तरा पाव फजना पिबिरो के जना नबसुरम थम्बा प्रेमगी मंदिर ओरी निंथीना चंदन लैतिंगुना हरि नामु सोंगिरी चंदन लैतिंगुना हरि नामु सोंगिरी भज भज पुना पुन चपुगी मथत जेबी ओजा गुड नाइट ओरगे है पिबिरमगे नहमफमदा हल्लगे नहमफमदा हमबे नहमफमदा तेपीगनु कृष्ण दासन हाजरी हरि निंज सोन जवा आनंदो मंडल करो आनंदो मंडल करो आनंद मंडल करो आरती हरि गुरु वैष्णव सेवा कोटि तीर्थ संतन कोई प्रेम कोरि मंदिर पधराओ सुंदर सुबर लेला केशवर चंदन मूर्ति अनुमाला जम्मू के नीति मोआ रतन कुंभ गोतो गजा बाजो मुरु अखिल देवा कोहे पितो मुखी हरि स्वामी हरि जोनि हरि हजय वाव हरे कृष्णा इचे मनी तोंबा लाए फजय हरे कृष्णा लाइक तो बियो इचे मनी तोंबी मनी तोंबा मनी थोइबा लाइक तो बियो हरि वैष्णव की श्री सोरम आरती करी तीर्थ कोटि कोई गुना वैष्णव की सोरम कोई
कोटि कोई ना सब शरण को जरे शरण धम धम Ringi mandir ôi đi Minh tina chân đôn lấy tiếng đu nam Hari nam bu son đi Haja vacha phuna pung ôi Cha phugi mathak ta jai Krishna dasana hajari Hari ninja sadasana hajari Hari ninja sonjara panjari nanare Hari Guru Vaishnava Shishorona Arati Kachari Chitha Vaishnava Kishorona Arati Kachari Titha Koti Koi Gumna Vishnu ki churun bhuko jati Ngana basoron thambal Ringi mandi oi viri Ngana basoron bal Ringi mandi oi viri Thina janong lai tiếng nam Hari nam bu son đi Haja vacha puna pung oi đi Cha phugi mathak ta jai vi Haja vacha oi đi Krishna dasana hajari Hari ninjari sonjava pamjavani hanahanam Hari Guru Vaishnava kare arati kachan Krishna Govinda Hari Guru Vaishnava ki Shishyo Hari Guru Vaishnava Hari Guru Vaishnava ki Hari Guru Vaishnava ki Shishya Sorandam Hari Guru Vaishnava ki Shishya Sorandam Arati Kachari Hari Chan Titha Koti Koi Gumna Vaishnu ki Charan Mukho Jari Rangana Soron Tamba Ringi Mandi Ori Rangana Soron Tamba
ताई 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 नानफमना तेक्पीगनु ताई ताई सक्के हाइदी फजन सौ लोइसनजरे पुंजु तरामखाय तादोरे मीचु लेते लोइसनबसु तौगे नानफमना तेक्चरगे कहीं चागाइसु खुमदे निंगोल चकौबगी बिजनेस कमाई तौरी चाक चाद्रे मा मथेल खंगे नुंगाई होय चाना चादे हायु पा पुजन नुंगाइरदि खरा खाइरो masih kok haikali kita lagi किस लिए को हाइपर करता है भाई क्या हुआ क्या प्रॉब्लम क्यों को हाइपर करता है बताओ जी बोलो जी बताइए जी जी तुम भी शु लागते नोमगी सुर पोखाइबगी फनबदो हाइरो कोई पोखाई पोखाई तौबने खाइबे हेते नोइना अहेना थोई थोई लौरा चागा फंगबनिना खाइरप जाइबा नोइदि लुपा पोर मंगा जोनबनी मंगा पोरगा तरे जोनबनिना खर खाइरो अखोइदि पोखाइरा तामनिना मिउना खाइबजे हैनदि लौबगी सरुग हैनै खाइबे सरुग याउते अखोइदा बुझिसे सना लाख अमम मखाय निंगोल अहम लाक्सरे सना लाम मखाय निंगोल अहम लाक्सरे हरे कृष्णा ओ ऐसे क्या सना लाख मखाय निंगोल अहम लाक्सरे अच्छा ऐसे क्या ठीक ही है वाह कितारे है कितारे बा कैसे हो ठीक है क्या लाइक कर दीजिए मेरा दोस्त लाइक कर दीजिए अब लोग आते रहता है पूछते रहता है कि जवाब नहीं देते है लुपा पूरा मंगा जोड़ेगा हरे कृष्णा मत बोलो भाई अच्छा नहीं है नैना बालो आसोनी हाँ ठीक है अब कैसे हो लाइक कर दीजिए भाई अब आते रहता है किंतु लाइक नहीं करते हैं क्या मतलब है दुनबु इसै सकपमी हायरदी लाउसनबा हाइबनी ऐसे क्या वही तो इसलिए आप लोग को भी 1 रुपया से खरीद के लेकर आता है 5 रुपया बिक्री करता है हंस कर थोक कर लेता रहता है
Hey, ya. Oh, 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 oh. La 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 la. Wow, akwai Hamilton lại number 3 like. Thank you. Cái nhang chai. Mi le te da ham. Kui tha da bai na ne ja da hnak ne am da nuai te. Aduna try tor bu da ja tho khare du nga matam le le mi. Loi salani da mi le tamina ke ro ri. Seisak-pagi sam semado na te ko ekoi se. Hoi hoi hoi. Akoi su lupa manga pi pota lupa tere pi por poraga phajabani haibado ko hejate ko. Akoi taujate ko. Akoi dia siang siang chapani ko. Ne nungaite haigano mina sum khanglaba nungaiba nimit lege ko taning de ko. Okay. Host nang noa amuktang uraga jengu unaga jengu ठीक ही है कोई बात नहीं ही है मैं भी देखता हूँ जी ऐसु जेंग तारे तना कनाना चा तिंग कनाना कॉफी तिंग निंगन चाकौबद लुटी बजाबा लुटी हौरो जान पावर फरी ने ngasiदी उनरागा कैदोगी जेंगो होस्ट काय ठीक है का हायदना मिकी थी पावर फब मिनी हायरिसे चाकौबनी निंगोल हाँ हाँ चाकौबनी
ꯆꯨꯝꯃꯤ. ꯇꯅꯨꯒꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯈꯪꯅꯔꯦ. ꯑꯣ. ꯃꯤ ꯐꯕ꯭ꯔꯥ ꯃꯤꯗꯣ? ꯀꯧꯕꯅꯤ ꯍꯥꯏꯕꯅꯤ ꯑꯩꯕꯨ. ꯑꯣꯀꯦ. ꯄꯋꯥꯔ ꯐꯕꯒ ꯍꯥꯏꯔꯦꯗꯅ. ꯃꯤ ꯐꯕ꯭ꯔꯣ? ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ. ꯗꯥ ꯇꯅꯨꯁꯨ ꯃꯤ ꯐꯕꯅꯤꯅ ꯐꯔꯝꯒꯅꯤ. ꯃꯣꯏ ꯀꯩꯅꯣꯗ ꯂꯩ ꯃꯥꯜꯂꯦ ꯔꯥꯖꯁꯊꯥꯟꯗꯔ ꯀꯩꯅꯣ. ꯐꯕꯅꯤꯍꯦ. ꯈꯣꯏꯔꯦꯟꯒꯤꯅꯤ. ꯒꯣꯜꯆꯟꯗ꯭ꯔꯒꯤ ꯃꯃꯥꯒꯤ ꯃꯆꯦ ꯃꯆꯥ ꯅꯨꯄꯥꯅꯤ. ꯑꯣ. ꯈꯣꯏꯔꯦꯟꯒꯤꯅꯦꯕ. ꯑꯗꯨꯒ ꯃꯣꯏꯅ ꯀꯃꯥꯏꯅ ꯍꯣꯖꯥꯏꯗ ꯂꯩꯕ ꯑꯗꯨꯒ? ꯐꯅꯕꯨ ꯇꯅꯨ ꯅꯨꯡꯉꯥꯏ ꯂꯩꯔꯤꯗꯨꯅꯤ. ꯍꯣꯏꯕ. ꯀꯣꯏꯔꯦꯡꯒꯔ ꯀꯃꯥꯏꯅ ꯃꯣꯏꯅ ꯍꯣꯖꯥꯏꯗ ꯂꯩꯔꯤꯗꯣꯏꯅꯣ? ꯑꯣꯀꯦ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ, ꯊꯤꯔꯒ ꯎꯔꯤ ꯋꯥꯔꯤ ꯑꯣꯏꯔꯝꯃꯤ. ꯑꯣꯀꯦ. ꯑꯣꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯊꯤꯔꯒ ꯎꯔꯤ ꯋꯥꯔꯤ ꯑꯣꯏꯔꯝꯂꯦ. ꯁꯣꯝ ꯆꯠꯂꯨ. ꯀꯀꯥ ꯅꯝꯕꯔ 5 ꯋꯥꯐꯣꯛꯄ ꯀꯔꯃ, ꯑꯩꯈꯣꯏ ꯁꯤꯗ ꯕꯥꯇꯣꯟ ꯂꯩꯕ꯭ꯔꯥ? ꯂꯩꯇꯦ. ꯀꯔꯃ ꯑꯅꯤ ꯑꯩꯈꯣꯏ ꯁꯤꯒ ꯕꯥꯇꯣꯟ ꯂꯩꯕ꯭ꯔꯥ? ꯂꯩꯇꯦ ꯍꯥꯏꯔꯛꯇꯦ. ꯆꯤꯡꯅꯨ ꯂꯩꯀꯥꯏꯗꯔꯣ? ꯑꯣ ꯍꯥꯏꯔꯛꯇꯦ. ꯍꯣꯁ ꯀꯩꯅꯣ ꯇꯧꯔꯤꯃꯤ. ꯍꯣꯏ. ꯑꯣ ꯍꯥꯏꯔꯛꯇꯦ. ꯇꯥꯡ 5ꯗꯤ ꯑꯩ ꯎꯗꯥꯕꯣꯟ
ꯅꯣꯟꯗꯣꯔꯤꯗ ꯏꯁꯩ ꯂꯩ ꯋꯥꯄꯣꯛꯄ ꯅꯨꯃꯤꯠꯇꯣ ꯃꯣꯏ ꯑꯇꯣꯞꯄ ꯑꯣꯏꯔꯝꯃꯅꯤ ꯀꯔꯃ ꯑꯅꯤꯔꯣ ꯎꯗꯥꯕꯟꯒ ꯖꯣꯏꯟ ꯖꯥꯝꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯍꯣꯏ ꯍꯣꯁꯁꯦ ꯐꯤꯔꯣꯏꯅꯤ ꯑꯣ ꯍꯥꯏꯔꯛꯇꯦ ꯎꯗꯥꯕꯣꯟꯒ ꯖꯣꯏꯟ ꯖꯥꯝꯅ ꯀꯩꯅꯣ ꯎꯗꯥꯕꯣꯟꯒ ꯖꯣꯏꯟ ꯖꯥꯝꯅ ꯍꯥꯏꯁꯤꯕꯣ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯏꯕ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯁꯨꯝ ꯃꯔꯛ ꯃꯔꯛ ꯁꯨꯝ ꯄꯨꯖꯒꯦ ꯏꯁꯩ ꯆꯠꯄ ꯑꯣꯀꯦ ꯑꯩꯈꯣꯏ ꯃꯅꯤ ꯃꯅꯤ ꯑꯗꯣ ꯃꯇꯝ ꯃꯇꯝꯗ ꯁꯨꯝ ꯎꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯩꯗꯧꯅꯤ ꯅꯦꯠꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ ꯍꯥꯏꯅ ꯍꯥꯏꯅ ꯃꯦꯔꯥ ꯊꯥ ꯂꯣꯏꯔꯛꯀꯗꯧꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯙꯔꯕꯤꯇꯥ ꯕꯥꯏ ꯈꯣꯏꯍꯦꯝ ꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ